ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯄ꯭ꯔꯦꯝ ꯅꯤꯉꯣꯝꯕꯝ ꯃꯍꯥꯛ ꯍꯩꯔꯣꯛꯇꯒꯤꯅꯤ ꯃꯍꯥꯛꯅ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯋꯦꯁ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯑꯥꯏꯔꯟ ꯃꯦꯟꯒꯤ ꯁꯨꯠ ꯑꯃ ꯁꯥꯈꯤ ꯃꯍꯥꯛꯅ 2015ꯗ ꯑꯥꯏꯔꯟ ꯃꯦꯟꯒꯤ ꯃꯨꯚꯤ ꯑꯁꯤꯕꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯌꯦꯡꯈꯤ ꯃꯇꯝ ꯑꯗꯨꯗꯒꯤ ꯑꯥꯏꯔꯟ ꯃꯦꯟꯒꯤ ꯁꯨꯠ ꯑꯁꯤꯒꯨꯝꯕ ꯑꯃ ꯁꯥꯕꯒꯤ ꯃꯍꯥꯛꯅ ꯃꯪꯖꯔꯛꯈꯤ When I watched that movie, I was so amazed to looking the mechanism. ꯄ꯭ꯔꯦꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯂꯥꯏ ꯌꯦꯛꯄꯕꯨ ꯌꯥꯝꯅ ꯄꯥꯝꯖꯔꯛꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯥꯝꯂꯤꯕ ꯂꯥꯏ ꯌꯦꯛꯄꯒꯤ ꯑꯥꯔꯠꯁ ꯑꯁꯤꯒꯤ ꯐꯣꯔꯃꯦꯜ ꯇ꯭ꯔꯦꯅꯤꯡꯗꯤ ꯃꯍꯥꯛꯅ ꯐꯪꯈꯤꯗꯦ ꯄ꯭ꯔꯦꯝ ꯏꯝꯐꯥꯜꯒꯤ ꯀꯣꯂꯦꯖ ꯑꯃꯗ ꯐꯥꯏꯟ ꯑꯥꯔꯠꯁ ꯇꯝꯈꯤ ꯑꯥꯏꯔꯟ ꯃꯦꯟꯒꯤ ꯁꯨꯠ ꯑꯁꯤꯕꯨ ꯁꯥꯅꯅꯕ ꯍꯥꯏꯗꯨꯅ ꯄ꯭ꯔꯦꯝꯅ ꯍꯣꯂꯤꯋꯨꯗ ꯐꯤꯜꯝꯁ ꯑꯃꯗꯤ ꯏꯟꯇꯔꯅꯦꯠꯀꯤ ꯃꯇꯦꯡꯗꯒꯤ ꯅꯣꯠꯁ ꯀꯌꯥ ꯂꯧꯕ ꯍꯧꯔꯛꯈꯤ ꯃꯗꯨꯗꯒꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯊꯥꯖꯕ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯈꯤ ꯑꯗꯨꯕꯨ ꯊꯕꯛ ꯑꯁꯤꯕꯨ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝꯁꯤꯡ ꯃꯍꯥꯛꯅ ꯂꯩꯕ ꯉꯝꯈꯤꯗꯦ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯑꯃꯠꯇ ꯑꯣꯏꯕ ꯁꯦꯜ ꯊꯣꯛꯄ ꯃꯤ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯔꯝ ꯑꯁꯤꯅ ꯄ꯭ꯔꯦꯝꯅ ꯃꯃꯥꯒꯤ ꯄꯣꯠꯂꯨꯝꯕꯨ ꯑꯃꯨꯛ ꯍꯦꯟꯒꯠꯍꯟꯕ ꯄꯥꯝꯈꯤꯗꯦ ꯑꯗꯨꯕꯨ ꯃꯃꯥꯅꯗꯤ ꯃꯍꯥꯛꯅ ꯇꯧꯅꯤꯡꯕ ꯇꯧ ꯏꯃꯥ ꯂꯩꯔꯤ ꯍꯥꯏꯅ ꯍꯥꯏꯈꯤ My mom is a hard worker. She is always telling me that whatever you want to do, just do it. I will help you. ꯃꯇꯨꯡ ꯑꯁꯤꯗꯒꯤ ꯄ꯭ꯔꯦꯝꯅ ꯑꯥꯏꯔꯟ ꯃꯦꯟꯒꯤ ꯁꯨꯠ ꯑꯁꯤꯕꯨ ꯁꯥꯅꯅꯕ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯋꯦꯁ ꯑꯃꯗꯤ ꯁ꯭ꯀ꯭ꯔꯦꯞ ꯃꯦꯇꯔꯤꯌꯦꯜ ꯀꯌꯥꯕꯨ ꯈꯣꯝꯖꯤꯟꯕ ꯍꯧꯔꯛꯈꯤ ꯄ꯭ꯔꯦꯝꯅ ꯑꯥꯏꯔꯟ ꯃꯦꯟ ꯁꯨꯠ ꯑꯁꯤꯒꯤ ꯕꯣꯗꯤꯕꯨ ꯀꯥꯔꯗꯕꯣꯔꯗꯅ ꯑꯃꯗꯤ ꯁꯨꯠ ꯑꯁꯤꯒꯤ ꯃꯀꯣꯛꯄꯨ ꯌꯣꯠ ꯃꯆꯦꯠ ꯑꯃꯁꯨꯡ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯋꯦꯁ ꯀꯌꯥꯅ ꯄꯨꯟꯁꯤꯜꯂꯒ ꯁꯥꯈꯤ ꯁꯨꯠ ꯑꯁꯤꯕꯨ ꯔꯤꯃꯣꯠ ꯑꯃꯅ ꯑꯣꯄꯔꯦꯠ ꯇꯧꯈꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯁꯨꯠ ꯑꯁꯤꯕꯨ 2020ꯗ ꯃꯄꯨꯡ ꯐꯥꯅ ꯁꯦꯝꯕ ꯂꯣꯏꯁꯤꯟꯕ ꯉꯝꯈꯤ When my video got viral, most of the people support me a lot. Actually, I love to learn mechanical engineering, but I cannot afford it. ꯃꯁꯤꯒꯤ ꯇꯨꯡꯗ ꯄ꯭ꯔꯦꯝꯅ ꯍꯣꯂꯤꯋꯨꯗ ꯃꯨꯚꯤ ꯀꯌꯥꯗ ꯕꯦꯁ ꯑꯣꯏꯕ ꯑꯇꯣꯞꯄ ꯗ꯭ꯔꯣꯏꯗ ꯍꯥꯏꯕꯗꯤ ꯗꯤꯖꯤꯇꯦꯜ ꯔꯦꯀꯣꯔꯗ ꯑꯣꯕꯖꯦꯛ ꯑꯥꯏꯗꯦꯟꯇꯤꯐꯤꯀꯦꯁꯟ ꯀꯌꯥꯕꯨꯁꯨ ꯁꯥꯈꯤ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯒꯤ ꯏꯖꯨꯀꯦꯁꯟꯒꯤꯗꯃꯛ ꯌꯣꯟꯕ ꯄꯥꯝꯂꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯍꯣꯠꯅꯕ ꯃꯌꯥꯝ ꯑꯁꯤꯕꯨ ꯎꯔꯒ ꯃꯅꯤꯄꯨꯔꯒꯤ ꯐꯤꯜꯝ ꯃꯦꯀꯔꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯁꯨꯄꯔ ꯍꯦꯔꯣ ꯃꯨꯚꯤ ꯀꯌꯥ ꯄꯨꯊꯣꯛꯍꯟꯅꯤꯡꯏ ꯍꯥꯏꯈꯤ